ꯑꯗꯣꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯑꯦꯗꯚꯥꯟꯁ ꯃꯦꯠꯁꯇ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯇꯥꯛꯆꯒꯗꯕꯁꯤ ꯑꯩꯈꯣꯏꯅ ꯑꯦꯔꯤꯊꯃꯦꯇꯤꯛꯀꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯗꯤꯚꯤꯖꯤꯕꯤꯂꯤꯇꯤ ꯍꯥꯏꯕꯗꯤ 2ꯅ 3ꯅ 4ꯅ 5ꯅ ꯅꯠꯇ꯭ꯔꯒ 7ꯅ 8ꯅ 9ꯅ ꯗꯤꯚꯥꯏꯠ ꯃꯁꯤꯡ ꯑꯃꯕꯨ ꯗꯤꯚꯥꯏꯠ ꯇꯧꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯃꯇꯧ ꯀꯔꯝꯅ ꯍꯦꯛ ꯌꯦꯡꯕꯒ ꯈꯪꯒꯗꯒꯦ ꯍꯥꯏꯕꯗꯨꯒꯤ ꯌꯥꯝ ꯇꯦꯟꯅ ꯀꯃꯥꯏꯅ ꯇꯧꯔꯒ ꯌꯥꯝ ꯊꯨꯅ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨ ꯈꯪꯕ ꯉꯝꯒꯗꯒꯦ ꯍꯥꯏꯕꯗꯨꯅꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ 2ꯅ ꯃꯁꯤꯡ ꯑꯃ ꯗꯤꯚꯥꯏꯠ ꯇꯧꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯌꯥꯗꯦ ꯈꯪꯕꯒꯤꯗꯤ ꯃꯌꯥꯝꯁꯨ ꯍꯥꯟꯅ ꯈꯪꯅ ꯂꯩꯔꯦ ꯃꯔꯝꯗꯤ 2 ꯍꯥꯏꯕꯁꯤ 2ꯅ ꯗꯤꯚꯥꯏꯠ ꯇꯧꯕ ꯌꯥꯕ ꯃꯁꯤꯡꯁꯤ ꯏꯚꯟ ꯅꯝꯕꯔꯅꯤ ꯏꯚꯟ ꯅꯝꯕꯔ ꯈꯨꯗꯤꯡꯃꯛ ꯌꯨꯅꯤꯠ ꯄ꯭ꯂꯦꯁꯇ ꯏꯚꯟ ꯅꯝꯕꯔ ꯂꯥꯛꯀꯗꯕꯅꯤ ꯑꯗꯨꯅ ꯌꯨꯅꯤꯠ ꯄ꯭ꯂꯦꯁꯇꯕꯨ ꯏꯚꯟ ꯅꯝꯕꯔ ꯂꯥꯛꯑꯒꯗꯤ 2ꯅ ꯑꯗꯨꯝ ꯗꯤꯚꯥꯏꯠ ꯇꯧꯕ ꯌꯥꯔꯅꯤ ꯈꯨꯗꯝ ꯑꯣꯏꯅ 1 2 7 6 ꯍꯥꯏꯔꯦ ꯑꯇꯣꯞꯄ ꯑꯃꯅ 1 2 3 ꯑꯃꯨꯛ ꯍꯥꯏꯔꯦ ꯑꯗꯨꯒ 7 5 2 4 ꯑꯃꯨꯛ ꯍꯥꯏꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯃꯁꯤꯡ ꯑꯍꯨꯝꯁꯤ 2ꯅ ꯗꯤꯚꯥꯏꯠ ꯇꯧꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯌꯥꯗꯦ ꯁꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯈꯪꯒꯅꯤ ꯍꯥꯏꯕꯗ ꯁꯤꯒꯤ ꯌꯨꯅꯤꯠ ꯄ꯭लेस ꯑꯍꯥꯟꯕ ꯁꯤꯒꯤꯁꯨ ꯑꯍꯥꯟꯕ ꯑꯗꯨꯒ ꯁꯤꯒꯤꯁꯨ ꯑꯍꯥꯟꯕ ꯁꯤꯒꯤꯅ 6ꯅꯤ ꯂꯩꯔꯤꯁꯤ ꯁꯤꯅ 3ꯅꯤ ꯂꯩꯔꯤꯁꯤ ꯑꯗꯨꯒ ꯁꯤꯅ 4ꯅꯤ ꯌꯨꯅꯤꯠ ꯄ꯭लेꯁꯇ ꯂꯩꯕ ꯑꯍꯥꯟꯕꯒꯤꯁꯤ 6ꯅꯤ 6ꯁꯦ ꯏꯚꯟ ꯅꯝꯕꯔꯅꯦꯕ ꯑꯗꯨꯒ ꯃꯊꯪꯒꯤ 3ꯁꯤꯅ ꯑꯣꯗ ꯅꯝꯕꯔꯅꯤ ꯑꯗꯨꯒ 4ꯁꯤꯅ ꯁꯤꯁꯨ ꯏꯚꯟꯅꯤ ꯑꯗꯨ ꯇꯥꯔꯒꯗꯤ ꯏꯚꯟ ꯅꯝꯕꯔꯅꯕꯨ ꯍꯦꯛ ꯂꯣꯏꯔꯝꯃꯒꯗꯤ ꯍꯥꯏꯔꯤꯕ ꯃꯁꯤꯡ ꯑꯗꯣ 2ꯅ ꯑꯗꯨꯝ ꯗꯤꯚꯥꯏꯠ ꯇꯧꯕ ꯌꯥꯔꯅꯦꯕ ꯁꯤꯃ ꯑꯗꯨꯒ ꯑꯣꯗ ꯅꯝꯕꯔꯅ ꯂꯣꯏꯕ ꯈꯨꯗꯤꯡꯃꯛ 2ꯅ ꯗꯤꯚꯥꯏꯠ ꯇꯧꯕ ꯌꯥꯔꯔꯣꯏ ꯑꯗꯨꯒ ꯁꯤꯁꯨ ꯏꯚꯟ ꯅꯝꯕꯔ ꯂꯣꯏꯕꯅꯤꯅ ꯃꯥꯁꯨ 2ꯅ ꯗꯤꯚꯥꯏꯠ ꯇꯧꯕ ꯌꯥꯔꯅꯤ ꯅꯦꯛꯁꯇ 3ꯅ ꯃꯁꯤꯡ ꯑꯃ ꯗꯤꯚꯥꯏꯠ ꯇꯧꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯌꯥꯗꯦꯁꯤ ꯃꯇꯧ ꯀꯔꯝꯅ ꯈꯪꯒꯅꯤ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯗꯤꯖꯤꯇꯦꯜ ꯔꯨꯠ ꯍꯥꯏꯅ ꯑꯩꯈꯣꯏ ꯄꯔꯥ ꯑꯃꯈꯛ ꯂꯩ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯗꯤꯖꯤꯇꯦꯜ ꯔꯨꯠ ꯍꯥꯏꯕꯗꯤ ꯃꯁꯤꯡ ꯑꯃꯗꯨꯗ ꯌꯥꯎꯔꯤꯕ ꯗꯤꯖꯤꯠ ꯈꯨꯗꯤꯡꯃꯛ ꯁꯤꯡꯒꯜ ꯗꯤꯖꯤꯠ ꯇꯥꯗ꯭ꯔꯤ ꯐꯥꯎꯕ ꯄ꯭ꯂꯁ ꯇꯧꯕꯗꯣ ꯑꯗꯨꯒꯤ ꯇꯥꯔꯛꯀꯗꯕ ꯁꯤꯡꯒꯜ ꯗꯤꯖꯤꯠ ꯑꯗꯨ ꯀꯩꯒꯨꯝꯕ 3ꯅ ꯗꯤꯚꯥꯏꯠ ꯇꯧꯕ ꯌꯥꯔꯒꯗꯤ ꯃꯁꯤꯡ ꯃꯁꯥꯗꯣ 3ꯅ ꯗꯤꯚꯥꯏꯠ ꯇꯧꯕ ꯌꯥꯔꯅꯤ ꯀꯩꯒꯨꯝꯕ ꯁꯤꯡꯒꯜ ꯗꯤꯖꯤꯠ ꯑꯗꯨꯅ 3ꯅ ꯗꯤꯚꯥꯏꯠ ꯇꯧꯕ ꯌꯥꯗ꯭ꯔꯒꯗꯤ ꯍꯥꯏꯔꯤꯕ ꯃꯁꯤꯡ ꯃꯁꯥꯗꯨꯃꯛꯁꯨ 3ꯅ ꯗꯤꯚꯥꯏꯠ ꯇꯧꯕ ꯌꯥꯔꯔꯣꯏꯕ ꯈꯨꯗꯝ ꯑꯣꯏꯅ 1 3 7 5 8 ꯍꯥꯏꯅ ꯂꯧꯔꯁꯤ ꯍꯥꯏꯔꯤꯕ ꯃꯁꯤꯡꯁꯤ 3ꯅ ꯗꯤꯚꯥꯏꯠ ꯇꯧꯕ ꯌꯥꯅꯤ ꯑꯣꯔ ꯌꯥꯔꯣꯏ ꯍꯥꯏꯁꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯈꯪꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯗꯤꯖꯤꯠꯁꯤꯡꯁꯤ ꯄ꯭ꯂꯁ ꯇꯧꯔꯅꯦꯕ 1 +, 3 +, 7 +, 5 + 8 ꯃꯈꯣꯏ ꯃꯌꯥꯝꯁꯤ ꯄꯨꯂꯞ ꯄ꯭ꯂꯁ ꯇꯧꯕꯗ ꯀꯌꯥ ꯇꯥꯔꯅꯤꯗ 7 + 3 10 ꯂꯩꯔꯦ 8ꯒ 18 ꯂꯩꯔꯦ 1ꯒ 19 5ꯒ 24 ꯇꯥꯔꯦꯕ ꯁꯤꯒꯤ ꯁ꯭ꯇꯦꯖꯁꯤꯗ ꯑꯣꯏꯔꯒꯁꯨ 3ꯅ ꯗꯤꯚꯥꯏꯠ ꯇꯧꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯌꯥꯗꯦ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯏ ꯀꯩꯒꯨꯝꯕ ꯁꯤꯗꯁꯨ 3ꯅ ꯗꯤꯚꯥꯏꯠ ꯇꯧꯕ ꯌꯥꯔꯝꯃꯒꯗꯤ ꯃꯈꯥ ꯇꯥꯅ ꯌꯦꯡꯉꯨꯗ꯭ꯔꯁꯨ ꯑꯗꯨꯝ 3ꯅ ꯗꯤꯚꯥꯏꯠ ꯇꯧꯕ ꯌꯥꯔꯦ ꯍꯥꯏꯁꯤ ꯈꯪꯒꯅꯤ ꯍꯧꯖꯤꯛ ꯌꯥꯏ ꯑꯗꯨꯕꯨ ꯀꯩꯒꯨꯝꯕ ꯁꯤꯅ ꯌꯥꯝ ꯆꯥꯎꯅ ꯇꯥꯔꯝꯃꯒꯗꯤ ꯑꯃꯨꯛꯀ ꯄ꯭ꯂꯁ ꯇꯧꯕꯤꯔꯅꯦꯕ ꯑꯃꯨꯛꯀ ꯄ꯭ꯂꯁ ꯇꯧꯔꯒꯗꯤ ꯀꯌꯥ ꯇꯥꯔꯦꯁꯦ 2 + 4 ꯀꯌꯥ ꯇꯥꯔꯅꯤ 6 ꯇꯥꯔꯦ ꯑꯗꯨ ꯇꯥꯔꯦ ꯂꯥꯁꯇ ꯇꯥꯔꯤꯕ ꯁꯤꯡꯒꯜ ꯗꯤꯖꯤꯠꯁꯦ ꯀꯅꯥꯅ ꯗꯤꯚꯥꯏꯠ ꯇꯧꯕ ꯌꯥꯔꯦ 3ꯅ ꯗꯤꯚꯥꯏꯠ ꯇꯧꯕ ꯌꯥꯔꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ 3ꯅ ꯗꯤꯚꯥꯏꯠ ꯇꯧꯕ ꯌꯥꯕꯅꯤꯅ ꯃꯁꯤꯒꯤ ꯃꯁꯤꯡꯁꯦ ꯀꯅꯥꯅ ꯗꯤꯚꯥꯏꯠ ꯇꯧꯕ ꯌꯥꯔꯅꯤ 3ꯅ ꯗꯤꯚꯥꯏꯠ ꯇꯧꯕ ꯌꯥꯔꯅꯦꯕ ꯑꯗꯨꯒ 4 5 6 ꯇꯥꯛꯇ꯭ꯔꯤꯉꯩꯗ 9ꯁꯦ 3ꯒ ꯑꯗꯨꯝ ꯃꯥꯟꯅꯩ 9ꯗꯁꯨ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕꯗ 9ꯗꯁꯨ ꯗꯤꯖꯤꯇꯦꯜ ꯔꯨꯠꯁꯤ ꯀꯩꯒꯨꯝꯕ 9ꯅ ꯗꯤꯚꯥꯏꯠ ꯇꯧꯕ ꯌꯥꯕ ꯑꯣꯏꯔꯝꯃꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯃꯁꯤꯡꯗꯣ 9ꯅ ꯗꯤꯚꯥꯏꯠ ꯇꯧꯕ ꯌꯥꯅꯦꯕ ꯈꯨꯗꯝ ꯑꯣꯏꯅ ꯁꯤꯗꯗꯤ ꯗꯤꯖꯤꯇꯦꯜ ꯔꯨꯠꯁꯤ 6 ꯇꯥꯔꯦ 6ꯁꯤ 3ꯅꯗꯤ ꯗꯤꯚꯥꯏꯠ ꯇꯧꯕ ꯌꯥꯏ ꯑꯗꯨꯕꯨ 9ꯅꯗꯤ ꯌꯥꯗꯦꯕ 9ꯅꯗꯤ ꯌꯥꯗꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯤꯅ ꯍꯥꯏꯅꯤꯡꯉꯤꯁే ꯃꯁꯤꯡꯁꯦ 3ꯅꯗꯤ ꯗꯤꯚꯥꯏꯠ ꯇꯧꯕ ꯌꯥꯔꯦ ꯑꯗꯨꯕꯨ 9ꯅꯗꯤ ꯌꯥꯗꯦ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯑꯅꯤꯃꯛꯅ ꯌꯥꯕ ꯑꯃꯗꯪ ꯌꯦꯡꯁꯤ ꯈꯨꯗꯝ ꯑꯣꯏꯅ 4 7 5 2 ꯍꯥꯏ ꯂꯧꯔꯁꯤ ꯗꯤꯖꯤꯠꯁꯤꯡꯁꯤ ꯄ꯭ꯂꯁ ꯇꯧꯔꯗꯤ ꯀꯌꯥ ꯇꯥꯏ ꯌꯦꯡꯉꯁꯤ ꯄ꯭ꯂꯁ ꯇꯧꯔꯒꯗꯤ ꯀꯌꯥ ꯇꯥꯔꯅꯤ 7ꯒ 5ꯒ 12 ꯂꯩꯔꯅꯤ 13 14 18 ꯇꯥꯔꯦꯕ 18ꯁꯦ ꯑꯃꯨꯛꯀ ꯄ꯭ꯂꯁ ꯇꯧꯔꯁꯤ ꯀꯌꯥ ꯇꯥꯔꯅꯤ 9 ꯇꯥꯔꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ 9ꯁꯦ 3ꯅ ꯗꯤꯚꯥꯏꯠ ꯇꯧꯕ ꯌꯥꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯤ ꯃꯁꯤꯡꯁꯦ 3ꯅ ꯗꯤꯚꯥꯏꯠ ꯇꯧꯕ ꯌꯥꯔꯅꯦꯕ ꯑꯗꯨꯒ 9ꯁꯤꯁꯨ 9ꯅꯁꯨ ꯑꯃꯨꯛ ꯗꯤꯚꯥꯏꯠ ꯇꯧꯕ ꯌꯥꯏꯑꯕ ꯃꯥꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ 9ꯅꯁꯨ ꯑꯃꯨꯛ ꯗꯤꯚꯥꯏꯠ ꯇꯧꯕ ꯌꯥꯕꯅꯤꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯤ ꯃꯁꯤꯡꯁꯤꯁꯨ ꯀꯅꯥꯅ ꯗꯤꯚꯥꯏꯠ ꯇꯧꯕ ꯌꯥꯔꯅꯤ 3ꯒ 9ꯒ ꯑꯅꯤꯃꯛꯅ ꯗꯤꯚꯥꯏꯠ ꯇꯧꯕ ꯌꯥꯔꯅꯦꯕ ꯑꯇꯣꯞꯄ ꯈꯨꯗꯝ ꯑꯃꯅ ꯈꯔ ꯆꯥꯎꯅ ꯂꯧꯕꯗ 1 5 7 3 7 4 ꯍꯥꯏꯅ ꯂꯧꯔꯁꯤ ꯗꯤꯖꯤꯠꯁꯤꯡꯁꯤ ꯄ꯭ꯂꯁ ꯇꯧꯔꯁꯤ ꯍꯧꯖꯤꯛ ꯄ꯭ꯂꯁ ꯇꯧꯕꯗ ꯀꯌꯥ ꯇꯥꯔꯦ 7 10 17 21 26 27 27 ꯇꯥꯔꯦ 27ꯁꯦ ꯑꯃꯨꯛꯀ ꯄ꯭ꯂꯁ ꯇꯧꯔꯁꯤ ꯀꯌꯥ ꯇꯥꯔꯅꯤ 9 ꯇꯥꯔꯦ
ꯇꯥꯔꯒꯗꯤ ꯇꯥꯔꯤꯕ ꯗꯤꯖꯤꯠ ꯆꯦꯟ ꯔꯨꯠꯁꯦ 3ꯅꯁꯨ ꯗꯤꯚꯥꯏꯠ ꯇꯧꯕ ꯌꯥꯔꯦ 9ꯅꯁꯨ ꯗꯤꯚꯥꯏꯠ ꯇꯧꯕ ꯌꯥꯔꯦꯕ ꯑꯅꯤꯃꯛꯅ ꯇꯥꯔꯒꯗꯤ ꯁꯤꯒꯤ ꯃꯁꯤꯡ ꯃꯁꯥꯁꯦ 3ꯅꯁꯨ ꯌꯥꯔꯅꯤ 9ꯅꯁꯨ ꯌꯥꯔꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ 3ꯒ 9ꯒ ꯑꯅꯤꯅ ꯗꯤꯚꯥꯏꯠ ꯇꯧꯕ ꯌꯥꯕ ꯌꯦꯡꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯗꯤꯖꯤꯇꯦꯜ ꯔꯨꯠ ꯄꯨꯊꯣꯛꯑꯅꯤ ꯗꯤꯖꯤꯇꯦꯜ ꯔꯨꯠꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ 3ꯅ ꯗꯤꯚꯥꯏꯠ ꯇꯧꯕ ꯌꯥꯔꯒꯗꯤ ꯃꯁꯤꯡꯗꯨ 3ꯅ ꯗꯤꯚꯥꯏꯠ ꯇꯧꯕ ꯌꯥꯔꯅꯤ 9ꯅꯁꯨ ꯗꯤꯚꯥꯏꯠ ꯇꯧꯕ ꯌꯥꯔꯒꯗꯤ ꯃꯁꯤꯡꯗꯨ 9ꯅ ꯗꯤꯚꯥꯏꯠ ꯇꯧꯕ ꯌꯥꯔꯅꯤ ꯀꯩꯒꯨꯝꯕ ꯌꯥꯗ꯭ꯔꯒꯅ ꯑꯅꯤꯃꯛ ꯑꯃꯠꯇ ꯌꯥꯔꯔꯣꯏ ꯍꯥꯏꯕꯁꯤ ꯁꯤꯒꯤ ꯃꯦꯊꯠꯁꯤꯗ ꯍꯣꯠꯂꯅꯤ ꯑꯩꯈꯣꯏꯅ ꯃꯊꯪꯗ 4ꯒ ꯍꯥꯏꯔꯞ ꯃꯥꯟꯅꯕ 4ꯒ 8ꯀ ꯌꯦꯡꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ 4ꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯃꯁꯤꯡ ꯑꯃ ꯗꯤꯚꯥꯏꯠ ꯇꯧꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯌꯥꯗꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯈꯪꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ 4ꯒꯤꯅ 21032 ꯍꯥꯏꯅ ꯂꯧꯔꯁꯤ 4ꯅ ꯗꯤꯚꯥꯏꯠ ꯇꯧꯕ ꯌꯥꯕ ꯌꯦꯡꯕꯒꯤꯗꯤ ꯂꯥꯁꯀꯤ 2 ꯗꯤꯖꯤꯠꯁꯤ ꯂꯧꯔꯅꯦꯕ ꯂꯥꯁꯀꯤ 2 ꯗꯤꯖꯤꯠꯁꯤ ꯀꯌꯥꯅꯣ 32 32ꯁꯤ 4ꯅ ꯗꯤꯚꯥꯏꯠ ꯇꯧꯕ ꯌꯥꯕ꯭ꯔꯥ 4ꯅ ꯗꯤꯚꯥꯏꯠ ꯇꯧꯕ ꯌꯥꯏ ꯑꯗꯨ ꯂꯥꯁꯀꯤ 2 ꯗꯤꯖꯤꯠꯁꯤ 4ꯅ ꯍꯦꯛ ꯗꯤꯚꯥꯏꯠ ꯇꯧꯕ ꯌꯥꯔꯕ ꯑꯗꯨ ꯁꯤꯒꯤ ꯃꯁꯤꯡ ꯃꯁꯥꯁꯦ ꯁꯤ 4ꯅ ꯗꯤꯚꯥꯏꯠ ꯇꯧꯕ ꯌꯥꯔꯅꯦꯕ ꯑꯗꯨꯒ 8ꯅ ꯗꯤꯚꯥꯏꯠ ꯇꯧꯕ ꯌꯥꯕꯒꯤꯅ ꯃꯇꯧ ꯀꯔꯝꯅ ꯌꯦꯡꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯂꯥꯁ 3 ꯗꯤꯖꯤꯠꯁꯤ ꯂꯧꯔꯅꯦꯕ ꯑꯔꯣꯏꯕ ꯃꯇꯥꯡꯁꯤꯗ ꯂꯥꯁ ꯗꯤꯖꯤꯠꯁꯤ 032ꯅꯤ 032ꯁꯤꯗ 0ꯗꯤ ꯃꯁꯤꯡ ꯊꯥꯔꯔꯣꯏ ꯑꯗꯨꯅ 8ꯅꯗꯤ ꯍꯥꯏꯔꯤꯕ 32 ꯍꯥꯏꯕꯁꯦ 8ꯅ ꯗꯤꯚꯥꯏꯠ ꯇꯧꯕ ꯌꯥꯏꯑꯕ ꯑꯗꯨꯇꯥꯔꯒꯗꯤ ꯂꯥꯁ 3 ꯗꯤꯖꯤꯠꯁꯤ 8ꯅ ꯗꯤꯚꯥꯏꯠ ꯇꯧꯕ ꯌꯥꯔꯒꯅ ꯃꯁꯤꯡꯁꯦ 8ꯅ ꯗꯤꯚꯥꯏꯠ ꯇꯧꯕ ꯌꯥꯗꯣꯏꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯈꯔ ꯆꯥꯎꯕ ꯃꯁꯤꯡ ꯑꯃ ꯈꯨꯗꯝ ꯂꯧꯔꯒ ꯌꯦꯡꯁꯤ 1 4 1 8 9 2 3 2 ꯍꯥꯏꯅ ꯂꯧꯔꯁꯤ ꯃꯁꯤ 4ꯅ ꯅꯠꯇ꯭ꯔꯒ 8ꯅ ꯗꯤꯚꯥꯏꯠ ꯇꯧꯕ ꯌꯥꯕꯗꯤ ꯌꯦꯡ ꯇꯥꯔꯒꯗꯤ ꯃꯁꯤ ꯌꯥꯝ ꯁꯥꯡꯈ꯭ꯔꯅꯤ ꯑꯗꯨ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛꯀꯤ ꯃꯦꯊꯠꯇꯨꯗ ꯀꯃꯥꯏꯅ ꯇꯧꯔꯒ ꯌꯦꯡꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ 4ꯅ ꯌꯦꯡꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯂꯥꯁ 2 ꯗꯤꯖꯤꯠꯁꯤ ꯂꯧꯔꯅꯤ 32 ꯂꯩꯔꯦ 32ꯁꯦ 4ꯅ ꯗꯤꯚꯥꯏꯠ ꯇꯧꯕ ꯌꯥꯏ ꯑꯗꯨ ꯇꯥꯔꯒꯗꯤ ꯁꯤ ꯃꯁꯤꯡꯁꯦ 4ꯅ ꯗꯤꯚꯥꯏꯠ ꯇꯧꯕ ꯌꯥꯔꯅꯤ ꯑꯗꯣ 8ꯅ ꯌꯦꯡꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯂꯥꯁ 3 ꯗꯤꯖꯤꯠꯁꯤ ꯂꯧꯔꯅꯤ ꯂꯥꯁ 3 ꯗꯤꯖꯤꯠꯁꯤ ꯀꯌꯥ ꯇꯥꯔꯦ 2 3 2 ꯂꯩꯔꯦ 2 3 2ꯁꯦ 8ꯅ ꯗꯤꯚꯥꯏꯠ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯁꯦꯕ 8ꯅ ꯗꯤꯚꯥꯏꯠ ꯇꯧꯕꯗ ꯀꯌꯥ ꯇꯥꯏ 8ꯅ 8 to 16 ꯂꯥꯛꯑꯅꯤ 16 ꯂꯥꯛꯑꯗꯤ 72 ꯂꯥꯛꯑꯅꯤ 8 9 72 ꯁꯤꯁꯨ ꯌꯥꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯃꯁꯤꯡꯁꯤꯁꯨ 8ꯅ ꯗꯤꯚꯥꯏꯠ ꯇꯧꯕ ꯌꯥꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯂꯥꯁ 2 ꯗꯤꯖꯤꯠꯁꯤꯅ 4ꯅ ꯗꯤꯚꯥꯏꯠ ꯇꯧꯕ ꯌꯥꯔꯦ ꯂꯥꯁ 3 ꯗꯤꯖꯤꯠꯁꯤꯅ 8ꯅ ꯗꯤꯚꯥꯏꯠ ꯇꯧꯕ ꯌꯥꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯃꯁꯤꯡ 4 1 8 9 2 3 2 ꯍꯥꯏꯔꯤꯕ ꯃꯁꯤꯡꯁꯦ 4ꯅꯁꯨ ꯌꯥꯔꯅꯤ ꯑꯗꯨꯒ 8ꯅꯁꯨ ꯗꯤꯚꯥꯏꯠ ꯇꯧꯕ ꯌꯥꯔꯅꯤ ꯃꯇꯧ ꯑꯁꯨꯝꯅ 4ꯅ ꯗꯤꯚꯥꯏꯠ ꯇꯧꯕ ꯌꯥꯕ ꯌꯦꯡꯒꯦ ꯍꯥꯏꯔꯒꯗꯤ ꯂꯥꯁ 2 ꯗꯤꯖꯤꯠꯇꯤ ꯌꯦꯡꯉꯅꯤ 8ꯅ ꯗꯤꯚꯥꯏꯠ ꯇꯧꯕ ꯌꯥꯕ ꯌꯦꯡꯒꯦ ꯍꯥꯏꯔꯒꯅ ꯂꯥꯁ 3 ꯗꯤꯖꯤꯠꯁꯤ ꯌꯦꯡꯉꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯈꯪꯈ꯭ꯔꯦ 2 ꯈꯪꯉꯦ 3 ꯈꯪꯉꯦ 9 ꯈꯪꯉꯦ 4 ꯈꯪꯉꯦ 8 ꯈꯪꯉꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ 6ꯀꯤ ꯑꯃꯇꯪ ꯌꯦꯡꯉꯁꯤ 6ꯁꯤꯅ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕ ꯃꯇꯝꯗ 6 ꯍꯥꯏꯕ ꯄꯣꯠꯁꯤ ꯂꯥꯛꯑꯒꯗꯤ 6ꯇꯤ 2ꯒ 3ꯒ ꯑꯅꯤꯃꯛꯅ ꯗꯤꯚꯥꯏꯠ ꯇꯧꯕ ꯌꯥꯕ ꯑꯃ ꯆꯪꯉꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯄꯤꯔꯝꯃꯤꯕ ꯃꯁꯤꯡꯗꯨ 2ꯅ ꯗꯤꯚꯥꯏꯠ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯕꯒꯤ ꯃꯦꯊꯠꯇꯨꯃꯒ ꯄꯥꯟꯕꯤꯔꯅꯤ ꯑꯗꯨꯒ 3ꯅ ꯗꯤꯚꯥꯏꯠ ꯇꯧꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯌꯥꯗꯦ ꯍꯥꯏꯕꯗꯨ ꯄꯥꯟꯕꯤꯔꯅꯤ ꯀꯩꯒꯨꯝꯕ ꯑꯅꯤꯃꯛꯅ ꯌꯥꯔꯝꯃꯒꯗꯤ 6ꯅ ꯑꯗꯨꯝ ꯌꯥꯔꯅꯤ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯑꯃꯅ ꯌꯥꯔꯝꯗ꯭ꯔꯒꯗꯤ 6ꯅ ꯗꯤꯚꯥꯏꯠ ꯇꯧꯕ ꯌꯥꯔꯣꯏ ꯈꯨꯗꯝ ꯑꯣꯏꯅ 5 1 1 6 3 6 2 ꯍꯥꯏꯅ ꯃꯁꯤꯡ ꯑꯃ ꯂꯧꯔꯁꯤ ꯍꯥꯏꯔꯤꯕ ꯃꯁꯤꯡꯁꯤ ꯂꯥꯁꯇꯤ 2ꯅ ꯂꯣꯏ ꯍꯥꯏꯕꯗꯤ ꯏꯚꯟ ꯅꯝꯕꯔꯅꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯌꯦꯡꯕ ꯈꯪꯉꯦ ꯃꯁꯤ 2ꯅ ꯗꯤꯚꯥꯏꯠ ꯇꯧꯕ ꯌꯥꯔꯅꯤ ꯍꯥꯏꯕꯁꯤꯃ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ 2ꯅ ꯗꯤꯚꯥꯏꯠ ꯇꯧꯕ ꯌꯥꯔꯦ ꯃꯁꯤꯡꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯦꯛꯁ ꯑꯃ ꯋꯥꯠꯂꯤ 2ꯅ ꯗꯤꯚꯥꯏꯠ ꯇꯧꯕ ꯌꯥꯔꯒ ꯍꯦꯛꯇ 3ꯅ ꯗꯤꯚꯥꯏꯠ ꯇꯧꯕ ꯌꯥꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯀꯅꯥꯅ ꯗꯤꯚꯥꯏꯠ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯕ ꯑꯃ ꯆꯪꯉꯤ 3ꯅ ꯗꯤꯚꯥꯏꯠ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯕ ꯑꯃ ꯆꯪꯉꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ 3ꯅ ꯗꯤꯚꯥꯏꯠ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ 5 ꯁꯤ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯄ꯭ꯂꯁ ꯇꯧꯔꯒ ꯗꯤꯖꯤꯇꯦꯜ ꯔꯨꯠ ꯄꯨꯊꯣꯛꯑꯅꯦꯕ ꯀꯃꯥꯏꯅ ꯄꯨꯊꯣꯛꯑꯅꯤ ꯍꯥꯏꯕ ꯃꯇꯝꯗ 5 + 1 6 7 3ꯒ 10 16 18 24 ꯍꯥꯏꯕꯗꯤ ꯄꯨꯂꯞ ꯄ꯭ꯂꯁ ꯇꯧꯕꯗ 24 ꯇꯥꯔꯦ ꯑꯅꯤꯁꯤ ꯑꯃꯨꯛꯀ ꯄ꯭ꯂꯁ ꯇꯧꯔꯗꯤ ꯀꯌꯥ ꯇꯥꯔꯅꯤ 6 ꯇꯥꯔꯦ ꯑꯗꯨ ꯇꯥꯔꯒꯗꯤ 6 ꯇꯥꯔꯛꯏꯁꯤꯅ ꯈꯪꯉꯤ 6ꯁꯦ 3ꯅ ꯗꯤꯚꯥꯏꯠ ꯇꯧꯕ ꯌꯥꯏ ꯃꯔꯝ ꯑꯗꯨꯅ ꯁꯤꯒꯤ ꯃꯁꯤꯡꯁꯦ 3ꯅꯁꯨ ꯗꯤꯚꯥꯏꯠ ꯇꯧꯕ ꯌꯥꯔꯅꯦꯕ ꯃꯇꯧ ꯑꯁꯨꯝꯅ 2ꯅꯁꯨ ꯗꯤꯚꯥꯏꯠ ꯇꯧꯕ ꯌꯥꯔꯦ 3ꯅꯁꯨ ꯗꯤꯚꯥꯏꯠ ꯇꯧꯕ ꯌꯥꯔꯦ ꯃꯔꯝ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯃꯁꯤꯡꯁꯦ 6ꯅꯁꯨ ꯗꯤꯚꯥꯏꯠ ꯇꯧꯕ ꯌꯥꯔꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯑꯅꯦꯕ ꯁꯨꯃꯥꯏꯅ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛ 5ꯒ 10ꯒ 5ꯒ 10ꯒꯅ ꯃꯁꯤꯡ ꯑꯃ ꯃꯇꯧ ꯀꯔꯝꯅ ꯗꯤꯚꯥꯏꯠ ꯇꯧꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯀꯃꯥꯏꯅ ꯈꯪꯒꯅꯤ ꯍꯥꯏꯕꯁꯤ ꯌꯦꯡꯁꯦꯕ
masing ama 5 na divide tawba yai natraga yade haibasi mato karamna khangane ha matamda magi ngasai 2 gi yengi ba dumaina 2 gi dasu unit place te yengi ado unit place te unit even number le ramgo 2 na divide tawba yai ado 5 na divide tawba yaba masing yengi ha taraga di unit place ta 5 natraga 0 le ramgo damne ba 5 natraga 0 hek le ramdrabra ado taraga di 5 na divide tawba yar roiba khudam moina 1750420 haina sama masing am le mi khalase ता लास्ट digit से क्या ना लोए 0 ना लोए 5 में divide तब यार नहीं ता अगर दी सीधा 1754420 5 में मगा पर मेकल लजे अदम लास्ट से क्या ना लोए 5 में लोए मतलब सुनना 5 में divide तब यार इसी खांगने अब समझना 10 में divide तब यार बगी दी सुनना तकी 0 ना लोए मगा दी 10 में divide तब दम यार नहीं अब 5 में लोए बखुदी मग 10 में divide तब यार रोए 10 में divide तब यार बाहर बगी हाई रगदी सुनना तकी लास्ट digit से 0 ले रहा मदम नहीं अब 0 ले रहा मदम 10 में divide तब यार रोए दुगा हजिक लेमौरिबा मसिंगजी 7 7 गिना कमाइन तौगने हाय मतमदा 364 हायना मसिंग अम लौरे सी 7 ने डिवाइड तौबा याब्रा यादब्रा हासि येंगदोइने मसी याब्रा यादब्रा येंगे तारगदी यूनिट प्लेस की मसिंग जे कोइ लौरनेबा 4 से तारगदी लौरिबा यूनिट प्लेस सिदा 2 नि 2 तौबिरो क्या तारानी 8 तार मसी तारेबा 8 से लेमौरिबा मसिंग दुदगी माइनस तौबिरो दो तारगदी क्या तारजे 28 तारानी 28 तारानी दो तारगदी 28 तारगदी 28 सिदा ताराइबा रिजल्ट जे 7 ने डिवाइड तौबा याबा ताराबा दो तारगदी हारे मसिंग जे 7 ने डिवाइड तौबा यारानेबा अतोप खरा साखोटपा खुदमदा 3661 लवर्स सिदा यूनिट प्लेस दा रेसिव 1 1 दा 2 नि 2 तौबिरानी क्या तारे 2 तारे सिदा तारेबा 2 जे लेमोरिबा मसिंग दुदगी माइनस तौबिरानेबा कोइना दो क्या तारानी 4 तारे 364 तारे अदो 364 से 7 ना डिवाइड तौबा याब्रा यादब्रा हाय मसिंग मतुंगिना हानगी मसिंग जे डिवाइड तौबा याय नत्रग यादे खंगदोइनेबा दोबो हौजिक फावबा दम चावरी 364 से दम चावरी नसाई तौगिबा दुबाइना सब मनना सिदगी 4 से लौबिरो into 2 ना तौबिरो 8 तारानी 8 माइनस तौबिरो मुका क्या तारानी 28 अदो लास्ट तारे मसिंग जे कनान डिवाइड तौबा यारे सि 7 ना डिवाइड तौबा यारे दो तारगदी नसाई मको की जे माल 7 ना डिवाइड तौबा यारनेबा मतौ सुमना सिगी प्रोसेस या सुम चावरमबगसु सुम पिक्था लगा 7 ना डिवाइड तौबा याय नत्रग यादे द कोइन थिदोइनेबा खरा चावबा कुदम मोइना येंगबदा 39375 सुमाय मसिंग अम ले सी 7 ना डिवाइड तौबा याब्रा हाइ चेक तौदोइने दो तारगदी सिगी मताइगी मसिंग जे 5 नि 5 सिदा कनाइ 2 तौरनी 2 नि 2 तौरनी क्या ताराजे 10 तारानी 10 जे मेमोरी सिदगी माइनस तौबिरानी क्या ताराजे 7 2 3 9 3927 लाई अदुम चावरी मेना सिदगी 7 नमुक लौरनी अदुगा 2 नि 2 तौबिरानी क्या ताराजे 14 ताई अमुकसु मेमोरी सिदगी 14 माइनस तौबिरानी सी 8 तारानी सी 2 7 378 ताई 37 ऐसे दुम चावरी 8 लौरनी सिदगी 8 ता 2 नि 2 तौबिरानी 16 तारे 16 माइनस तौबिरानी क्या ताराजे 21 तारे अदु लास्ट की 21 से कोई खंगेबा 7 ना डिवाइड तौबा याय हाइबसी दो तारगदी सिगी मको की मसिंग 39375 हाइबसे सिजु 7 ना डिवाइड तौबा यारने मतौ सुमना 2 3 4 5 6 7 8 9 10 हाइ लेरिबा मसिंग सिंग असिना डिवाइड तौबा याबदा मोहना रिमाइंड तौरबदा 2 गिना 2 ना यूनिट प्लेस तो 2 ना डिवाइड तौबा या मसिंग होइगदबा अदुगा 3 गिना digit 10 root मसिंग दुगी digit खुदिमक प्लस तौरगा सिंगल digit तादिफो प्लस तौबदो मदुदा 3 ना डिवाइड तौबा यारगदी मसिंग 3 डिवाइड तौबा यारे 4 गिना लास्ट 2 digit तो लौरनी अदु 4 डिवाइड तौबा यारगना मसिंग दु यारे याद्रगना डिवाइड तौबा याद्रे 5 गिना 0 नत्रगा 5 ना लोइगदबा 6 गिना 2 गा 3 गा अनिमंगना डिवाइड तौबा याब मसिंग दो 6 गी ओइगदबा 7 गिना सुमाइन तौरगा लास्ट digit तो लौर लास्ट digit तो 2 नि 2 तौबिरानी अदुगा लेमोरी दुगी माइनस तौबिरानी हाइबे प्रोसेस से 7 ना डिवाइड तौबा मसिंग अपिकपा म तारक्टि फावबा दुम चथरनेबा अदु लास्ट तारकपुदा 7 ना डिवाइड तौबा यारमबगना यारमे मसिंग डिवाइड तौबा यारे यारमद्रगना डिवाइड तौबा याद्रे अदुगा
8ꯀꯤꯅ ꯂꯥꯁ 3 ꯗꯤꯖꯤꯠ ꯌꯦꯡꯒꯅꯤ ꯗꯤꯚꯥꯏꯠ ꯇꯧꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯌꯥꯗꯦ 9ꯒꯤꯅ 3ꯒ ꯆꯞ ꯃꯥꯟꯅꯅ ꯗꯤꯖꯤꯇꯦꯜ ꯔꯨꯠꯇꯨꯗ 9ꯅ ꯗꯤꯚꯥꯏꯠ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯌꯥꯗ꯭ꯔꯥ ꯌꯦꯡꯒꯅꯤ ꯑꯗꯨꯒ 10ꯒꯤꯅ 0ꯅ ꯂꯣꯏ ꯅꯠꯇ꯭ꯔꯒ ꯂꯣꯏꯗꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ 10ꯅ ꯗꯤꯚꯥꯏꯠ ꯇꯧꯕ ꯌꯥꯕ ꯌꯥꯗꯕ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯈꯪꯒꯅꯤ ꯊꯦꯡꯛ ꯌꯨ